Heirok ki Thoudok, Maheiroi Lupsingna Pendaba Fongdoknarakli, Thoudok sida Chennabasing athubada Faduna Cheirak Pigadabani. Ngarang numidang Heirokta masakhangdaba miyoisingna nongmaina kapada, Maheiroi ama laikhidaba amade, Maheiroi amana asok apan nanghanduna, Rims Hospital da laikanariba, masigi matakta kaya amana, asok apan nanghankibagi Thoudok adu, Maheiroi lup tarukna akan bamaongda condemn tawwe. Maheiroi hatpada Chennabasing athubada Faduna miyam khangna Cheirak Pigadabani. AIMS ki President, MSF ki President, MSU ki Vice President, KSA ki President, Desam ki President amasung SUK ki President na punna Maheiroi lup taruk asina Thoudok patserol amada ngarangi Thoudok aduda laikhidraba Maheiroi adudi Ningthozam Rohit BA 5th semester Thoubal College ni amadi soktuna Rims Hospital da laikan aduna lairiba Maheiroi aduna Khundongbam Sanamacha BA 5th semester YK College ni ningsingba yabadi haukiba matam khara asida election ga mari lainana political party amadi candidate singi worker singi marakta yamna toina pamdaba Thoudok kaya thokpa tattana thengnariba asigumba Thoudok sing ase matam sana laksil haudrabadi sungsoi soidana misi mina thoglakani haina miyamna tattana ngangnari Cheirakta ngarangi pamdaba Thoudok ase thoglakibane Thoudok asi taraina lauba chumloi amadi hiram asida laingakna thigatuna mara leibasing akan ba Cheirak Pigadabani haide Manipur laingak Heirokta yaudrabara senior citizen Chief Minister Nongthongbam Birenna lamdam sida law and order phagatlei mipum khudingmak koka monga tainaraga tumba phangle haina laurabasu Heiroktadi yum thugaiba nongmai kapsinba yauna mihat mipungi Thoudok kaya leptana thokle Heirok ase Manipur laingakta yaudrabara haina senior citizen Heirok ki convener Moirangthem Rajmohonna Fongdoknarakli Manipur Press Club ta ngasi pangthokiba paugi mifam amada mamangda yum kaya thugaiba mai thaba nongmai kapnabagi Thoudok kaya thokriba adugi matangda mara leibasing thigatpiyu haina Chief Minister yauna mari leinaba DC amadi department singda memorandum pisinkhre adubu ngasi phawbada thokriba Thoudok sing adugi matangda mari leinabasingna tumina leisinbasi laibak thibane Manipur laingakna Heirok kendragi miyambu kari oina khanbiribano hangladuna Manipur laingakna Heirok masel hathoknaro hairibra hainasu hangkhe yamlaba security personnel singna ngak seliba lamdam asida mikhalga mari leinana khatna chainaba kaya thokpa matamda control tawbagi mahutta makhoina ngaklaga irang thokhan badawna tawriba si laibak thibane miyamgi irang control tawroidaba leirabade police personnel sing lakpiranu thokriba Thoudok sing asiga mari leinana hana pisinkraba memorandum adu ngasisu amukhanna pisinduna Heirokta Santi hanjilaknaba Manipur laingakna mijeng changbiyu loinana lamdam asida leiriba civil society organization singnasu mijeng changbiyu haina Fongdoknarakli mikhalgidamak mi phuba yum thugaiba nongmaina kapa saram chatne condemn tawwe BJP Heirok mandal Heirokta mikhalgidamak yum thugaiba phimu selaga thongalda mi phuba nongmaina kapa numidangda yum changlakpa gari mai thaba amade thugaiba yaningde asigumba Heirokta satharakpasi saram chatne condemn tawi haina BJP Heirok mandalgi serol amana Fongdoknarakli serol asina hai ngarang numidang Heirokki mafam kharada paksanna khulai paiba phimu setpa mi nifu yangkhairomna yum kunlom thugairamba loinana mi phurambada natana Heirok part 2 mayai laikai da leiba Ningthozam Premchandra Elias Makargi masanupa N Rohitpu minungsi khangdana nongmaina kapiramlai asigumba saram chatki thawong ase BJP Heirok mandalna haksinna lawbaga loinana ninda tawwe asigumba Thoudok ase Heirokta amukhanna thokhan bidanaba amasung Thoudok asida senariba miyoi khudingmak mari leinaba authority na phagat piduna ain gi oiba matik saba Cheirak pibiyu haina BJP Heirok mandalna Fongdoknarakli asa angalwadi worker amadi helper singda CMHT gi khudong chaba phangalagane Chief Minister COVID-19 gi laisan manungda asa worker angalwadi worker amadi helper singna lawkiba thokdang adubu sakhangba oina lamdam asida leiriba asa worker amadi angalwadi worker punna lising kudmanga samnga asida Chief Minister gi haksel gi tengbang gi khudong chaba phangalagani haina Chief Minister Nongthongbam Birenna phongdokhre wafam ase Manipur laingakna sinduna konung mamangda leiba City Convention Center da pangthokhiba IT enable mega conservation of
health nutrition education launch tawbagi thoramda phongdokkhibane mahakna makha tana hai asa amadi angalwadi workers sing asigi thogdang asi yenglaga makhoi na phangliba incentive asidagi lising amamam hengatlaga nei loinana angalwadi helper singi oina incentive lupa chamnga hengatlaga nei rims ta hidak managi problem sizinaba thingkhre Regional Institute of Medical Sciences RIMS Hospital manung amasung masigi campus manungda hidak managi polam sing kwana sing basaba amasung sizinaba thingkhre RIMS Hospital ge Medical Superintendent Professor N Sanjipna khuyek piduna thokiba order amana hai RIMS Hospital ge manungda kwa chaba hidak managi polam sing chaba maikhu sizinaba natraga atai mayai ka bachinjak sizinaba da thingba thamlei Kanagumbana hospital gi manung amasung masigi campus manungda kwa chaba hidak managi polam sing sizinaba maikhu sizinaba natraga atai mayai ka bachinjak sizinaba thengnarabade cigarette and other tobacco product act 2003 ge makhada Cheirak pigane rims ta mathok toriba Manipur security service ki miyoi singna hospital asida lakwa patient party natraga visitor singna ward ki gate ta changlakpa matamda kwa chabra natraga kwa puraga lakpra haibadu check tawnabasu khangankhre CM na thamkiba thajabasing code of conduct laktringai mamangda thabak to onthokpiyo All Manipur BDF Welfare Association Manipur na matam sangna tanduna lakhiba demand sing haukiba March tarukta pangthokiba BDF singi taragani thui suba rising day da Manipur ge Chief Minister N Biren na thabak to onthoklagani aiba oina pisilaklo haina media mayam gi mamangda laukthokpiramba wafambu Association asina taramna OA adumakpu thabak to onthokpiraknaba April 18 da final oiba memorandum ama supisin khrabane adubu thabakta ngasi phawba onthoktabase laibak thibani haina lupasige president O Bijoina paumi singda Pendaba phongdokkhre Manipur Press Club ta pangthokiba pawgi mifam amada Police Department na BDF singbu pung 13 police constable amagum sizinabiraga Phongna duty tawre haining dabagi lichat ama leire thawong asi Manipur leingakna khangbi baga loinana BDF singna taliba demand ase election ge code of conduct laktringai da thabak to onthokpi yu haikhe laibak asida Omicron case chaniga 16 thengnare laibak asigi oina hojik phawbada Omicron case chaniga 16 thengnare Delhi na khwaidagi wangduna case 58 yaure mathangda Maharashtra na ani suba oina 53 ne hojik phawbada case asina nabadagi layang lakhiba miyoi marfudrana Faduna discharge tawkhre haire amaromda kendra gi health ministry gi secretary Rajesh Bhushan laibak asigi state amade union territory singi chief secretary singda iduna thakiba letter da state amadi union territory singna laina asing ngakthongnaba akanba section thorang lakhatkadabani haina khangankhre amaromda Omicron case asina COVID-19 dagi saruk ahum hena sandokpa ngami haire Malemgi laiba kayadasu World Health Organization na laina asi thengnanaba amade miyamda protection pinaba laiba khudingmakta khangankhre amaromda Bangladesh sarkar na Christmas amade New Year gi yengduna mi punbagi chang hanthanaba laiba adugi miyamda akanba wafam thamkhre haire aroibada tabiriba pumnamakpu thagatchare